ꯈꯣꯡꯗꯣ ꯊꯥꯡꯗꯣꯛꯀꯦ ꯇꯧꯕꯒ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒꯥꯟꯅ ꯃꯈꯥ ꯇꯥꯔꯦ꯫ ꯍꯥꯏ ꯌꯦꯡꯉꯣꯏ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯑꯩꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯗꯣ ꯇꯣꯛꯑꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗꯗꯤ ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯒꯦ ꯍꯥꯏꯅ ꯍꯦꯛ ꯍꯣꯠꯅꯔꯛꯂꯕꯗ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯑꯐꯕ ꯈꯛ ꯑꯣꯏꯔꯣ꯫ ꯌꯥꯔꯦ ꯆꯠꯂꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯧꯔꯣ꯫ ꯃꯥꯏꯊꯣꯡꯗꯣ ꯉꯥꯡꯁꯤꯛ ꯉꯥꯡꯁꯤꯜꯂꯤ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯇꯥꯗꯨꯗ ꯍꯨ ꯄꯨꯔꯕ ꯋꯥꯍꯩ ꯄꯔꯦꯡ ꯉꯥꯛꯇꯅꯤ꯫ ꯍꯨꯅ ꯃꯥꯒꯤ ꯂꯨꯇꯣꯡ ꯁꯥꯠꯈꯤ꯫ ꯃꯃꯥꯏꯗꯣ ꯄꯨꯕ ꯉꯝꯗ꯭ꯔꯦ, ꯁꯥꯎꯅꯤꯡꯕꯅꯁꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯥꯎꯕ ꯏꯀꯥꯏꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯦ ꯂꯩꯔꯤꯈꯣꯝꯕꯤꯅ ꯑꯣꯏꯍꯜꯂꯤꯕ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯁꯦꯡꯕ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯂꯩꯔꯤꯈꯣꯝꯕꯤꯕꯨ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏ ꯑꯍꯨꯝꯗ ꯌꯦꯛꯈ꯭ꯔꯦ꯫ ꯃꯤꯡꯁꯤꯕꯥ ꯀꯧꯕꯤ ꯂꯧꯊꯤꯕꯤꯗꯣ ꯋꯥꯈꯜꯗ ꯂꯧ ꯄꯨꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯥꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯃꯔꯦꯝꯕꯤꯅ ꯅꯨꯃꯤꯠꯅ ꯅꯁꯥꯗꯣ ꯅꯝꯃꯗꯤ ꯐꯔꯔꯣꯏ, ꯌꯦꯡꯉꯣꯏ, ꯅꯁꯥ ꯁꯦꯡꯗꯣꯛꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ꯫ ꯍꯌꯦꯡ ꯀꯕꯣ ꯀꯥꯡꯁꯪꯗ ꯀꯥꯡ ꯁꯥꯟꯅꯕꯗ ꯁꯦꯠ ꯆꯥꯒꯗꯕ ꯆꯔꯩ ꯐꯤ ꯈꯜꯂꯣ ꯂꯥꯎ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯆꯔꯩ ꯐꯤꯗꯣ ꯃꯆꯨꯗꯣ ꯅꯪꯅ ꯄꯥꯝꯖꯕ ꯃꯆꯨ ꯃꯃꯦꯟꯗꯣ ꯇꯥꯕꯨꯅꯨꯡꯗꯒꯤ ꯈꯜꯂꯣ ꯂꯥꯎ꯫ ꯆꯔꯩ ꯐꯤ ꯈꯟꯕ ꯂꯣꯏꯔꯒ ꯁꯋꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯇꯣꯏꯅꯤ꯫ ꯉꯁꯤꯗꯤ ꯑꯇꯩ ꯁꯤꯜꯂꯝ ꯁꯤꯟꯗꯥ ꯁꯨꯕꯒ ꯌꯥꯎꯔꯨꯔꯅꯨ꯫ ꯍꯌꯦꯡꯗꯤ ꯀꯥꯡꯅꯤ, ꯑꯗꯨꯅ ꯄꯨꯛꯅꯤꯡꯗꯣ ꯁꯦꯝ ꯁꯥꯔꯣ ꯍꯌꯦꯡꯒꯤ ꯃꯥꯏ ꯄꯥꯛꯅꯕ ꯂꯝꯕꯤꯗꯣ꯫ ꯍꯥꯏꯕ ꯏꯟꯕꯤ ꯑꯃꯒꯨꯝ ꯂꯩꯔꯤꯈꯣꯝꯕꯤꯁꯨ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯃꯌꯥꯊꯪ ꯇꯥꯎꯊꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒ ꯃꯥꯁꯨ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯦ꯫ ꯄꯟꯊꯗꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯥꯕꯨꯅꯨꯡꯗꯒꯤ ꯃꯉꯣꯟꯗ ꯁꯦꯠꯄꯗ ꯄꯛꯆꯒꯗꯕ ꯆꯔꯩ ꯐꯤ ꯈꯜꯂꯤ꯫ ꯄꯨꯟꯁꯤꯗ ꯅꯤꯡꯊꯤꯖꯕ ꯆꯔꯩ ꯐꯤꯗꯤ ꯑꯃꯨꯛꯇꯁꯨ ꯁꯦꯠꯈꯤꯗ꯭ꯔꯤ꯫ ꯃꯕꯨꯛ ꯊꯟꯅ ꯆꯔꯥ ꯑꯅꯤ ꯍꯦꯟꯅ ꯆꯥꯕꯗꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯔꯤꯅꯣ ꯐꯪꯂꯛꯇ꯭ꯔꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯉꯁꯤꯗꯤ ꯀꯕꯣꯒꯤ ꯃꯨꯀꯤ ꯃꯨꯀꯥ ꯂꯪꯅ ꯁꯥꯕ ꯆꯔꯩ ꯐꯤ ꯅꯤꯡꯊꯤꯖꯕ ꯁꯦꯠꯄ ꯆꯥꯕ ꯐꯪꯕꯗ ꯋꯥꯈꯜꯗꯣ ꯉꯁꯤꯗꯤ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯏ꯫ ꯄꯤꯛꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯎꯆꯥꯟ ꯃꯩꯔꯥꯒꯨꯝ ꯉꯁꯤꯗꯤ ꯈꯪꯉꯥꯟ ꯉꯥꯟꯊꯣꯔꯛꯄꯒꯨꯝ ꯐꯥꯎꯔꯤ꯫ ꯆꯔꯩ ꯐꯤ ꯑꯄꯥꯝꯕꯗꯣ ꯃꯉꯣꯟꯗ ꯆꯥꯅꯕ ꯆꯨꯅꯕꯗꯣ ꯍꯦꯛ ꯈꯟꯕ ꯂꯣꯏꯕꯒ ꯍꯧꯖꯤꯛꯇꯤ ꯍꯌꯦꯡꯒꯤ ꯁꯦꯠꯅꯕ ꯍꯥꯏꯗꯨꯅ ꯊꯝꯖꯤꯜꯂꯤ꯫ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯀꯥꯡꯈꯨꯠꯇ ꯌꯥꯎꯒꯗꯕ ꯀꯕꯣ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯅꯤ ꯑꯃꯒ ꯂꯩꯔꯤꯈꯣꯝꯕꯤꯒ ꯂꯩꯃꯔꯦꯝꯕꯤꯒ ꯂꯨꯆꯤꯡꯗꯨꯅ ꯁꯋꯥꯡ ꯂꯥꯏꯒꯤ ꯂꯥꯏꯁꯪꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯄ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯛꯏ꯫ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯅ ꯅꯤꯡꯊꯤꯖꯔꯕꯤ ꯀꯕꯣ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨꯁꯨ ꯐꯖꯩ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯈꯣꯝꯕꯤꯅ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕꯗꯧꯅ ꯇꯧꯏ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯨꯆꯤꯡꯕꯤ ꯑꯣꯏꯅ ꯁꯅꯊꯣꯡ ꯂꯥꯟꯅ ꯆꯠꯈꯤꯕꯗꯣ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯨꯡꯁꯤꯕꯥꯅ ꯎꯍꯧꯏ꯫ ꯃꯥꯗꯤ ꯃꯗꯨ ꯎꯕꯗ ꯀꯜꯂꯛ ꯃꯩꯔꯤꯅ ꯆꯥꯛꯄ ꯍꯦꯟꯀꯠꯂꯛꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤ ꯉꯥꯛꯇꯅꯤ ꯂꯩꯔꯤꯈꯣꯝꯕꯤ ꯍꯥꯏꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ꯫ ꯀꯥꯡꯁꯤꯗ ꯂꯣꯏꯈꯤꯁꯅꯨ, ꯑꯩꯅ ꯅꯪꯒꯤ ꯃꯊꯛꯇ ꯀꯩꯗꯧꯕ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯇꯥꯁꯣꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯕꯤ ꯃꯍꯥꯛꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯝꯖꯣ ꯑꯋꯥ ꯀꯣꯅꯨꯡꯁꯤꯗ ꯀꯕꯣ ꯇꯝꯄꯥꯛꯇ ꯅꯠꯇꯅ ꯑꯋꯥ ꯄꯨꯝꯕꯒꯤ ꯃꯥꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯑꯁꯨꯛ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯅꯪꯂꯝꯂꯣꯏ ꯈꯜꯂꯤ꯫ ꯋꯥꯈꯜꯗ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯑꯃꯥꯏꯕꯤ ꯍꯁꯤꯕꯨꯆꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯍꯁꯤꯕꯨꯆꯤꯁꯨ ꯑꯌꯨꯛ ꯑꯗꯨꯗ ꯂꯩ ꯅꯥꯆꯣꯝ ꯈꯔ ꯁꯦꯝꯃꯝꯃꯤ꯫ ꯆꯪꯂꯛꯄꯒ ꯑꯎ ꯑꯎ ꯈꯨꯗꯤꯡ ꯋꯥꯏꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯀꯩꯗꯧꯔꯤꯕ? ꯂꯩ ꯅꯥꯆꯣꯝꯗꯨꯗꯤ ꯁꯣꯝꯗꯅ ꯑꯩꯅ ꯃꯩꯊꯛꯇ ꯉꯧꯔꯤ ꯂꯩ ꯅꯥꯆꯣꯝ ꯁꯦꯝꯕꯒ ꯆꯪꯉꯤꯕ ꯑꯣꯏꯔꯦ꯫ ꯑꯩꯅ ꯑꯀꯤꯕ ꯅꯪꯈꯤꯕꯒꯤ ꯃꯔꯝꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯕ ꯅꯪꯂꯤꯕꯁꯦ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯃꯣꯏꯅꯦ꯫ ꯃꯤꯡꯁꯤꯕꯥ, ꯀꯧꯕꯤꯔꯛꯀꯅꯨ ꯑꯝꯇ꯫ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯊꯋꯥꯏ ꯋꯥꯕꯤꯗꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯌꯦꯡ ꯀꯕꯣ ꯀꯥꯡꯁꯪꯗ
ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯥꯟꯅꯒꯗꯧꯔꯤꯕ ꯀꯥꯡꯁꯦ ꯁꯥꯃꯨ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯅ ꯃꯗꯨꯒꯤ ꯃꯥꯏ ꯄꯥꯛꯅꯕ ꯂꯝꯕꯤꯗꯣ ꯐꯖꯅ ꯌꯥꯠꯀꯗꯕꯅꯤ꯫ ꯃꯗꯨꯗꯤ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯍꯥꯏꯗꯨꯗꯤ ꯀꯥꯡ ꯁꯥꯟꯅꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯀꯥꯡꯁꯤꯗ ꯃꯥꯏꯊꯤꯕ ꯅꯪꯗꯅꯕ ꯅꯪꯅ ꯂꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤꯕꯥꯁꯨ꯫ ꯍꯁꯤꯕꯨꯆꯤꯅ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯊꯥ ꯄꯥꯡꯈꯠꯂꯛꯄꯒꯤ ꯊꯥꯁꯤ ꯊꯅꯧꯗꯨꯝ ꯍꯧꯕ ꯖꯥꯠꯂ? ꯇꯟꯕꯨ ꯇꯟꯖꯩꯗ ꯁꯨꯝ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯌꯥꯝꯅ ꯇꯟꯖꯩꯗ꯫ ꯁꯨꯝ ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯗꯤ ꯑꯩꯁꯨ ꯃꯥꯡꯖꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯄꯨ ꯇꯥꯖꯗꯕ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯎꯖꯗ꯭ꯔꯤ꯫ ꯑꯩꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯂꯥꯏꯔꯕ ꯂꯥꯏ ꯑꯣꯏꯅ ꯎꯔꯕꯗꯤ ꯉꯁꯥꯏꯅ ꯁ꯭ꯋꯥꯏꯗ ꯂꯩꯕꯤꯔꯔꯣꯏ꯫ ꯀꯥꯏꯗꯅꯣ ꯏꯅꯤꯡ ꯏꯈꯥ ꯇꯧꯅ ꯂꯩꯔꯨꯔꯅꯤ꯫ ꯂꯨꯖꯗꯕꯤꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ꯫ ꯂꯣꯏꯅꯃꯛ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯌꯥꯅꯕ ꯆꯠꯄꯗ ꯁꯤꯗꯒꯤꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯥ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯁꯥꯎꯅꯤꯡꯕꯒ ꯄꯦꯟꯗꯕꯒ ꯑꯅꯤ ꯊꯣꯛꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗꯨꯗ ꯂꯩꯔꯥꯡ ꯅꯥꯆꯣꯝꯗꯨ ꯁꯦꯝ ꯍꯁꯤꯕꯨꯆꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯤꯡꯊꯤꯔꯕ ꯂꯥꯏꯁꯪ ꯑꯃ ꯎꯃꯪ ꯂꯦꯟꯌꯥꯏ ꯑꯃꯗ ꯂꯩ꯫ ꯑꯀꯣꯏꯕꯗꯨꯗ ꯎꯔꯤ ꯎꯄꯥꯜ ꯃꯈꯜ ꯁꯨꯅ ꯍꯧꯏ꯫ ꯈꯥꯒꯤ ꯂꯩꯍꯥꯎꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯈꯩ ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯂꯩꯁꯥ ꯇꯝꯃꯤ꯫ ꯉꯥꯡꯂꯩꯅꯕ ꯑꯉꯥꯡꯕ ꯅꯥꯄꯨ ꯑꯉꯧꯕ ꯃꯆꯨ ꯃꯈꯜ ꯁꯨꯔꯦ ꯁꯥꯠꯂꯤꯕ꯫ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯂꯛꯇ ꯁꯥꯠꯂꯤꯕ ꯈꯥꯒꯤ ꯂꯩꯍꯥꯎꯁꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯂꯩꯅꯝ ꯌꯦꯜꯂꯤ ꯇꯧꯔꯤꯕꯗꯣ꯫ ꯁꯋꯥꯡ ꯂꯥꯏꯒꯤ ꯈꯨꯕꯝꯗꯨꯗ ꯂꯩꯔꯥꯡ ꯃꯥꯠꯇꯅ ꯃꯊꯣꯏ ꯍꯥꯞꯈ꯭ꯔꯦ, ꯁꯤꯡꯉꯦꯜ ꯃꯥꯠꯇꯅ ꯄꯣꯡꯖꯩ꯫ ꯅꯤꯡꯊꯤꯖꯔꯕ ꯂꯥꯏꯁꯪꯗꯣ ꯊꯣꯡ ꯍꯥꯡꯂꯤ ꯂꯩꯃꯔꯦꯝꯕꯤꯅ꯫ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯃꯗꯤ ꯃꯥꯅ ꯄꯨꯔꯛꯄ ꯍꯩꯔꯥꯡꯁꯤꯡꯗꯣ ꯂꯥꯇꯣꯟꯗ ꯍꯥꯞ ꯃꯩꯔꯥ ꯃꯤꯀꯨꯞ ꯆꯥꯎꯅ ꯊꯥꯗꯨꯅ ꯃꯥꯒꯤ ꯀꯥꯡꯈꯨꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯀꯥꯡꯁꯤꯗ ꯃꯤꯡꯆꯠ ꯎꯔꯣꯡꯈꯤꯟ ꯁꯥꯃꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯝꯃꯤ꯫ ꯃꯥꯒ ꯂꯣꯏꯅꯔꯛꯄꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯄꯨꯔꯛꯄ ꯍꯩ ꯑꯣꯏꯔꯣ ꯂꯩ ꯑꯣꯏꯔꯣ ꯃꯅꯥ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯁꯋꯥꯡ ꯂꯥꯏꯒꯤ ꯃꯐꯝꯗ ꯀꯠꯂꯤ꯫ ꯂꯩꯔꯤꯈꯨꯝꯕꯤꯅ ꯁꯋꯥꯡ ꯂꯥꯏꯒꯤ ꯃꯐꯝꯗ ꯎꯆꯥꯟ ꯁꯩꯔꯦ ꯂꯩꯔꯥꯡ ꯑꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯆꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟ ꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣ ꯂꯣꯜꯂꯤ꯫ ꯍꯦ ꯁꯋꯥꯡ ꯂꯥꯏ, ꯇꯥꯏꯕꯪ ꯅꯃꯣꯝ ꯑꯩꯗꯤ ꯏꯃꯥ ꯄꯣꯛꯉꯩꯗꯒꯤ ꯀꯥꯡ ꯁꯥꯟꯅꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯀꯣꯔꯧ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯕꯗ ꯅꯨꯃꯤꯠꯅ ꯊꯣꯛꯂꯛꯄꯗ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯆꯥꯡꯌꯦꯡ ꯑꯣꯏꯒꯗꯧꯔꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯁꯨꯕꯨ ꯁꯥꯃꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ, ꯃꯤꯡꯆꯠ ꯑꯩꯒꯤ ꯎꯔꯣꯡ ꯈꯤꯜꯍꯟꯕꯤꯌꯨ, ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯊꯧꯅꯤꯖꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯅ ꯏꯔꯩꯃ ꯂꯥꯏꯁꯪ ꯁꯥꯐꯕꯤ, ꯏꯔꯥꯏ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ, ꯑꯅꯥꯜ ꯅꯣꯛꯎ ꯆꯅꯨ ꯑꯄꯥꯟꯕꯤꯒ, ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯑꯅꯥꯜ ꯆꯅꯨ ꯁꯥꯐꯕꯤꯒ, ꯇꯥꯂꯣꯏ ꯃꯥꯄꯜꯃꯛꯅ ꯀꯣꯔꯧ ꯅꯣꯡꯂꯦꯟ ꯏꯔꯣꯜ ꯅꯨꯡꯕꯨ ꯇꯨꯒꯤ ꯇꯨꯈꯨꯜ ꯈꯨꯗꯤꯡꯃꯛꯀꯤ ꯁꯅꯥꯒꯤ ꯁꯪꯒꯥꯏ ꯁꯥꯔꯤꯕ, ꯂꯨꯄꯥꯅ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯉꯥ ꯀꯨꯝꯕꯨ ꯀꯨꯝꯗꯝꯕ ꯂꯥꯏ, ꯏꯉꯦꯟ ꯀꯨꯝꯕꯨ ꯈꯥꯏꯕ ꯂꯥꯏꯅꯤꯡꯊꯧ, ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯟꯒ, ꯃꯁꯥꯅ ꯇꯥꯂꯣꯏ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒ ꯃꯃꯤꯠ ꯎꯏꯁꯤꯟꯖꯔꯕꯁꯨ ꯄꯨꯛꯅꯤꯡꯒꯤ ꯃꯃꯤꯠꯅ ꯎꯔꯛꯂꯦ ꯂꯩꯔꯤꯈꯨꯝꯕꯤ꯫ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯄꯨꯔꯦ ꯂꯝꯂꯦꯟ ꯆꯨꯒꯅꯨ ꯏꯋꯥꯏꯗ, ꯈꯝꯅꯨꯡ ꯁꯋꯥ ꯌꯥꯡꯗꯧ ꯂꯝ, ꯊꯣꯡꯅꯥꯡ ꯃꯣꯝꯕꯤ ꯆꯤꯡꯅꯤꯡꯍꯨꯠ, ꯉꯥꯆꯤꯛꯅ ꯀꯣꯟꯒꯨꯝ ꯀꯣꯜꯂꯤꯡꯕ, ꯉꯥꯔꯦꯟꯅ ꯀꯣꯟꯒꯨꯝ ꯀꯣꯟꯊꯥꯕ, ꯂꯥꯏꯁꯨ ꯏꯊꯣꯡ ꯍꯥꯡꯂꯒ ꯉꯥꯊꯣꯡ ꯊꯤꯡꯕ ꯂꯥꯏ, ꯄꯤꯁꯨꯝ ꯍꯛꯄ ꯈꯣꯡꯖꯤ ꯌꯥꯟꯕ ꯈꯝꯅꯨꯡ ꯆꯩꯁꯤꯡ ꯊꯤꯕ ꯂꯥꯏ, ꯇꯨꯕꯤ ꯆꯥꯁꯤꯡ ꯊꯤꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯔꯦ꯫ ꯑꯅꯥꯜ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯋꯥꯡꯕ꯭ꯔꯦꯟ ꯀꯧꯕ ꯂꯥꯏꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝ ꯂꯧ ꯀꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯁꯨꯝ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯅꯥꯜ ꯅꯤꯡꯊꯧ ꯃꯃꯣꯝꯗꯣꯏ
ꯁꯪꯅꯨꯒ ꯊꯦꯡꯅꯩꯗꯣ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ ꯇꯥꯏꯕꯪ ꯃꯣꯏꯕꯤ ꯆꯦꯡꯂꯧ ꯁꯛꯅ ꯍꯦꯟꯕꯤ ꯅꯨꯖꯥ ꯅꯪꯕꯨ ꯄꯂꯦꯝ ꯄꯟꯊꯧ ꯀꯅꯥꯒꯤ ꯃꯃꯣꯝꯅꯣ ꯆꯤꯡꯒꯣꯏꯅ ꯄꯥꯎ ꯃꯦꯜꯂꯝꯃꯨ ꯏꯕꯨꯡ ꯅꯆꯟ ꯅꯣꯏꯕꯤ ꯑꯩꯗꯤ ꯑꯅꯥꯟ ꯅꯝꯐꯧ ꯆꯅꯨꯅꯤ ꯑꯅꯥꯟ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝ ꯂꯣꯏ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯤ ꯄꯥꯏꯃꯦ ꯂꯤꯡꯖꯦꯜ ꯈꯥꯕꯅꯤꯗꯣ ꯆꯠꯂꯣ ꯆꯠꯂꯣ ꯂꯩꯍꯧꯔꯣ ꯄꯟꯊꯧꯅ ꯎꯕ ꯊꯣꯛꯂꯕꯗꯤ ꯌꯥꯏꯕꯤ ꯇꯦꯝꯁꯤꯡꯅꯒꯅꯤ ꯍꯥꯏ ꯍꯥꯏ ꯑꯅꯥꯟ ꯅꯝꯐꯧ ꯆꯅꯨ ꯅꯪꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯩꯍꯥꯛꯁꯦ ꯀꯅꯥ ꯃꯥꯜꯂꯦ ꯌꯦꯡꯉꯨ ꯏꯁꯥꯅꯧ ꯑꯩꯗꯤ ꯈꯥ ꯃꯥꯏꯀꯩ ꯉꯥꯛꯄꯅꯤꯗꯣ ꯍꯔꯥꯎ ꯄꯨꯡꯒꯣꯏ ꯂꯥꯛꯄꯗ ꯆꯤꯡꯎ ꯑꯩꯒꯤ ꯐꯝꯕꯥꯜꯂꯥꯡꯗ ꯐꯝꯂꯔꯣ ꯀꯔꯤ ꯋꯥꯅꯣ ꯈꯣꯌꯨꯝ ꯑꯣꯏꯕ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯑꯣꯏꯕꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯌꯥꯊꯪ ꯄꯤꯔꯤꯕꯗꯤ ꯂꯦꯡꯉꯣ ꯂꯥꯏꯅꯤꯡꯊꯧ ꯈꯣꯌꯨꯝ ꯑꯣꯏꯕ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯤꯆꯠ ꯆꯠꯄ꯭ꯔꯥ ꯂꯥꯛꯑꯣ ꯏꯁꯥꯅꯧ ꯌꯥꯗꯕ ꯇꯧꯒꯅꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯋꯥꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯆꯤꯡꯎ ꯑꯩꯒꯤꯗꯤ ꯐꯝꯕꯥꯜꯂꯥꯡꯗ ꯉꯥꯟꯖꯔꯔꯣ ꯀꯔꯤ ꯋꯥꯅꯣ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯎ ꯅꯪꯒꯤ ꯐꯝꯕꯥꯜꯂꯥꯡꯗꯤ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯐꯝꯕꯥꯜꯅꯤ ꯅꯁꯥꯅꯧ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯄꯨꯛꯅꯤꯅ ꯐꯝꯕꯥꯜ ꯐꯪꯖꯕ ꯉꯝꯖꯔꯣꯏ ꯆꯤꯡꯎ ꯅꯌꯥꯊꯪ ꯑꯀꯟꯕꯗꯣ ꯅꯗꯥꯏꯔꯦꯝ ꯑꯣꯏꯕꯤꯅꯗꯤ ꯏꯟꯖꯒꯦ ꯑꯔꯣꯏꯕꯗꯗꯤ ꯑꯅꯥꯜ ꯆꯅꯨꯗꯣ ꯋꯥꯡꯕ꯭ꯔꯦꯟ ꯀꯧꯕ ꯂꯥꯏꯅ ꯄꯥꯎꯊꯦꯝꯕꯗꯣ ꯍꯣꯌꯥꯔꯦ ꯑꯅꯤꯗꯣ ꯍꯔꯥꯎ ꯃꯄꯨꯡ ꯐꯥꯔꯦ ꯋꯥꯡꯕ꯭ꯔꯦꯟ ꯀꯧꯕ ꯂꯥꯏꯅ ꯑꯅꯥꯜ ꯆꯅꯨ ꯁꯪꯅꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯁꯝꯂꯥꯡ ꯃꯐꯩ ꯑꯃ ꯂꯧꯔꯒ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯊꯥꯔꯝꯃꯤ ꯅꯨꯃꯤꯠ ꯆꯌꯣꯜ 8 ꯁꯨꯔꯛꯄꯗ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗ ꯁꯝꯂꯥꯡ ꯃꯐꯩꯗꯨꯗꯒꯤ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯂꯛꯏ ꯂꯩꯔꯥꯡ ꯃꯥꯅ ꯂꯩꯁꯥ ꯇꯝꯕ ꯎꯔꯒ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯟꯅ ꯃꯁꯥꯅ ꯑꯅꯥꯟ ꯆꯅꯨ ꯁꯪꯅꯨ ꯂꯥꯏꯔꯦꯝꯕꯤ ꯌꯦꯡꯅ ꯃꯩꯗꯤꯡꯉꯨ ꯅꯤꯡꯊꯧ ꯇꯨꯕꯤ ꯁꯅꯥꯏꯅ ꯂꯥꯡꯑꯣꯟꯕ ꯆꯣꯊꯦꯅ ꯊꯪꯋꯥꯏ ꯄꯥꯈꯪꯕ ꯑꯅꯥꯟ ꯊꯨꯝꯕꯤꯅ ꯃꯃꯥꯡ ꯆꯤꯡ ꯂꯝꯂꯦꯟꯅ ꯀꯅꯥ ꯆꯤꯡꯒꯤ ꯈꯣꯏꯕꯨꯡꯅ ꯂꯃꯈꯣꯡꯗꯒꯤ ꯅꯨꯡꯕ꯭ꯔꯦꯜꯅ ꯋꯥꯡ ꯇꯥꯡꯗꯒꯤ ꯂꯝꯂꯦꯟꯅ ꯑꯅꯥꯟ ꯅꯨꯡꯉꯣꯟꯕꯗ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯗꯤ ꯁꯤꯡꯉꯦꯜ ꯃꯥꯅ ꯑꯣꯡꯕ ꯂꯩ ꯂꯩꯔꯥꯡ ꯀꯣꯔꯧ ꯉꯝꯊꯪꯅ ꯃꯥꯂꯪꯅ ꯆꯨꯔꯣꯏꯅꯔꯛꯄꯗ ꯁꯤꯡꯉꯦꯟ ꯀꯣꯂꯣꯏ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯏꯃꯥ ꯊꯦꯡꯅꯥꯡ ꯂꯩꯅꯨꯡꯁꯤ ꯊꯣꯡꯅꯥꯡ ꯈꯣꯝꯕꯤ ꯎꯆꯥꯟ ꯁꯩꯔꯦ ꯍꯥꯏꯅ ꯀꯣꯂꯣꯏꯒꯦꯀꯣ ꯁꯤꯡꯉꯦꯜꯅ ꯃꯎ ꯈꯥꯏꯔꯒ ꯂꯩꯔꯥꯡ ꯂꯩꯅ ꯁꯦꯠꯂꯒ ꯇꯥꯏꯕꯪꯒꯤ ꯀꯨꯝꯃꯩ ꯁꯥꯟꯅꯕꯗ ꯈꯥꯝꯕꯤ ꯃꯩꯅ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯁꯤꯡꯉꯦꯟꯅ ꯂꯝꯉꯥꯟꯅꯕꯁꯦ ꯐꯪꯖꯔꯨꯀꯣ ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯕ ꯑꯩꯒꯤ ꯍꯔꯥꯎ ꯄꯨꯡꯒꯣꯏ ꯂꯥꯛꯄꯗ ꯁꯤꯡꯉꯦꯟ ꯅꯪꯅ ꯎꯆꯥꯟ ꯃꯩꯔꯥ ꯊꯥꯟꯗꯨꯅ ꯍꯔꯥꯎ ꯆꯛꯁꯦꯝꯇ ꯊꯧꯗꯣꯛ ꯀꯨꯝꯃꯩ ꯁꯥꯟꯅꯒꯦꯀꯣ ꯃꯁꯥꯕꯤ ꯌꯋꯥ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯂꯤ ꯁꯪꯅꯨ ꯂꯥꯏꯔꯦꯝꯕꯤ ꯀꯧꯕꯤ ꯏꯃꯥꯗꯤ ꯈꯣꯏꯔꯨꯝ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯝ ꯃꯁꯥꯕꯤ ꯌꯦꯡꯅ ꯃꯩꯗꯤꯡꯉꯨ ꯁꯅꯥ ꯀꯩꯊꯦꯜꯗ ꯂꯝꯉꯥꯟꯅꯕ ꯂꯩ ꯅꯨꯔꯥ ꯑꯩꯒꯤ ꯁꯝꯂꯥꯡꯗꯒꯤ ꯑꯣꯟꯈꯤꯕ ꯁꯤꯡꯉꯦꯜ ꯂꯩ ꯁꯤꯡꯉꯦꯜꯅ ꯃꯎ ꯇꯥꯕꯗꯤ ꯂꯩꯔꯥꯡꯅ ꯀꯣꯔꯧ ꯉꯝꯊꯥꯡꯅꯩ ꯂꯩꯔꯥꯡ ꯃꯆꯤ ꯀꯥꯕꯗ ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯑꯉꯧꯕ ꯆꯨꯕꯒꯤ ꯑꯣꯏꯅ ꯂꯩ ꯂꯩꯔꯥꯡ ꯂꯩꯄꯥꯟꯅ ꯇꯥꯕꯗꯤ ꯃꯀꯤꯒꯤ ꯂꯪꯗꯨꯝ ꯃꯥꯟꯕꯤ ꯂꯩ ꯑꯁꯨꯝꯅ ꯅꯍꯥꯜ ꯅꯣꯡꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃ ꯃꯃꯤꯠꯇ ꯎꯍꯜꯂꯦ ꯁꯋꯥꯡ ꯂꯥꯏꯅ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯗꯨ ꯀꯠꯄꯗ ꯃꯃꯤꯠꯇꯣ ꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ ꯀꯞꯅꯤꯡꯉꯤ ꯑꯣꯛ ꯈꯣꯡꯅ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯨ ꯐꯥꯖꯤꯜꯂꯤ ꯃꯃꯤꯠꯇꯒꯤ ꯆꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯨꯗꯤ ꯂꯦꯞꯅꯥꯏꯗꯦ ꯑꯗꯨꯃꯛ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯤꯟꯊꯔꯤ ꯈꯪꯗꯦ ꯀꯔꯤ ꯋꯥꯈꯜꯕꯨ ꯃꯤꯀꯨꯞꯁꯤꯗ ꯆꯤꯡꯁꯤꯟꯗꯨꯅ ꯈꯜꯂꯨꯕꯗꯒꯤ ꯀꯞꯅꯤꯡꯂꯛꯂꯤꯕ ꯁꯋꯥꯡ ꯂꯥꯏꯅ ꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯄꯒꯨꯝꯅ ꯐꯥꯎꯏ ꯇꯦꯅꯋꯥ ꯀꯧꯕꯤ ꯆꯤꯛꯂꯥꯅ ꯈꯣꯌꯨꯝ ꯃꯪꯗꯝꯕꯕꯨ ꯂꯣꯏꯈꯤꯗꯕ ꯉꯁꯤꯗꯤ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯡꯕ꯭ꯔꯦꯟ ꯃꯥꯒꯤ ꯋꯥꯔꯤꯕꯨ ꯏꯃꯣꯝ ꯅꯪꯅ ꯁꯩ ꯎꯆꯥ ꯂꯩꯕꯨ ꯀꯠꯄꯒꯤ ꯁꯃꯨ ꯅꯪꯒꯤ ꯃꯤꯠꯇ ꯈꯣꯌꯨꯝ ꯃꯩꯅ ꯎꯍꯟꯕꯅꯤ ꯉꯁꯤ ꯅꯪꯅ ꯀꯠꯂꯤꯕ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯁꯦ ꯂꯧꯔꯕꯅꯤ ꯍꯌꯦꯡ ꯀꯣꯔꯧꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯀꯥꯡꯁꯤꯗ ꯏꯃꯣꯝ ꯅꯪꯅ ꯁꯣꯏꯗꯅ ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯟꯒꯅꯤ ꯈꯪꯗꯦ ꯍꯩꯇꯦ ꯋꯥꯔꯣꯏ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ ꯃꯔꯤ ꯂꯥꯛꯀꯅꯤ ꯏꯃꯣꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯌꯋꯥꯗꯣ ꯆꯤꯡꯁꯤꯟꯗꯨꯅ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯅꯤꯡꯂꯛꯂꯦ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯍꯟꯗꯛ ꯃꯔꯛ ꯃꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯜꯂꯛꯏ ꯃꯃꯤꯠꯇ ꯀꯇꯦ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯂꯥꯏꯁꯤꯡꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡ ꯑꯁꯦ ꯃꯪꯗꯍꯥꯗ ꯇꯥꯏꯕꯪꯗ ꯇꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯤꯕꯁꯦ ꯀꯔꯤꯅꯣ
मादी कबू चनूनी करी मरी लेनबगिनो खल्लुबद वाखल थोक्ते मिtludagi pirang irik chintharaklibado laimarimbi posigana urure kaidaure kapladi leiri laida thamoi sengna ningjaba thungnaba niba puraklaga kappado khangjin leirina pukning sum nungsiraklaba ngasidi anido makhatan awai khum tawne adugi oire pukning nungsibagibu kappa hongnabra khangde laimarimbi ngasidi pena kapningi kapkanu pidum pamai yengoi adugi saru hayeng kaidauba yaba wa khanarase hoi laimarimbi mapu manai singdo sawang laigi laisangdagi khongdoi kare sana kunung yaunaba somdana mingsibado masado laifam khanglamde minglaiwabu kauduna watane minglaiwa kari takpigadaba manaw bema hayengi numitta kangse sungsoi soidana nangna ngamdaba yadabane mipai biganu manaw bema kangi wabu khukapi amada leirabane aiga lamba padoiba aina tabadadi mama pokngaidagi kang sanaba haitabini hai masidi phaglangda laitumna thombagumbani hai sekshindabadi yadaba nate adubudi chumba sekshillaga seki yum sai phadoklaga phara sai nang khangde manaw bema haire singe ai mangai re haba napal do maduna loina humduna pugani habadi leite napal gi wa natiye manaw bema aina phaujaba isada thajabaduni hayengi numitta khangani kadai phauba nangna tawba ngamba manaw bema gi mingchat soidina purakani asauba khoirangbu kharadi nemthakibadongna tawe karani haibagi chamada chama thajabale masada asumna numitsima loikhre kabo leba punama ayuk yenda nganbadagi pumlang hik langi tawrido ayuk yenda nganbada tara changancha nupi anga ahal lama naham tawatre kabo kunung kangsangdo sangoi koireng oina sai ningthau laimarimbi amadi phamnaibasing miyam arakpado channaba sem saba mapal naide chaukhre matik chabagi tangbal phiranching phingau makhal machu makhal kayagi ye kholaba phibong muga ayamba thare khurak hangdana aduk chauba kangsangdo arangbadi achamba angangba amuba napu higo ui asangba ye khotba kaya kaya muga makhal kaya kaya masu pareng yalakpa nungsitna leng humba ningthijare kangsangdo machu makhal singdugi yukhan muga machuna kangsangdo sumthang machu tarina khanbadawna pangkak oi kabo magi phijina muga khutpha oibani kangsang ado yengbada mi nei thak hokre kangsang ado thangkok tinkre kabo ngamba mana leibak miyam tillabado tanaba ahuba khonjel lamaga loinana lauthore kumsi kungi ihan hanba kangsidi ngasi kalengi tara mari nipanba yai pharaba numitsida pangthok jarage laimarimbi pana kang luchingbina lairi khombi manaw be mapanagi kang luchingbina minglaiwa haujik miyam pumnamakta sinajari kumchi chahigi kang warisigi tara manga suba tangka miyam da khudol tamjakre adumna warisi tabiraga adongi mod adu comment da thambiram amadi wari anoba lakpada khangnabagidam bell icon da nambiyo like share subscribe to busu kawbigino lochilakpada ma'am ikok nona amuka na kurumjari